ꯈꯨꯔꯨꯝꯖꯔꯤ SKTV न्यूज़ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯕꯤ ꯇꯥꯎꯔꯦꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯛꯂꯤꯕ ꯖꯨꯟ 2ꯗꯒꯤ ꯖꯦꯂꯤꯌꯥꯡꯔꯣꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯆꯪꯂꯛꯄ ꯊꯤꯡꯂꯒꯅꯤ ꯍꯥꯏꯅ Committee on Protection of Indigenous Peoples' Ancestral Land (COPIPAL)ꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯏꯊꯥꯏꯗꯥꯡꯒꯤ ꯒꯦꯠꯁꯤꯡ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯆꯦꯟꯊꯔꯦ, ꯗꯣꯂꯥꯏꯊꯥꯕꯤ ꯗꯥꯝꯁꯨ ꯄꯥꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 2ꯗꯒꯤ ꯖꯦꯂꯤꯌꯥꯡꯔꯣꯡ ꯅꯥꯒꯥ ꯐꯨꯔꯨꯞ ꯇꯥꯕ ꯃꯐꯝ ꯃꯔꯨꯑꯣꯏꯅ ꯏꯟꯄꯨꯏ, ꯂꯤꯌꯥꯡꯃꯥꯏ, ꯔꯣꯡꯃꯩ ꯑꯃꯗꯤ ꯖꯦꯃꯤꯅ ꯈꯨꯟꯗꯥꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯆꯪꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ Committee on Protection of Indigenous Peoples' Ancestral Land (COPIPAL)ꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ COPIPAL-ꯒꯤ ꯃꯦꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯄ꯭ꯔꯤꯜ 13ꯗ ꯀꯣꯟꯁꯥꯔꯥꯝ ꯈꯨꯜꯗ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯄꯤꯄꯜ ꯀꯟꯁꯜꯇꯦꯇꯤꯚꯀꯤ ꯃꯤꯐꯝ ꯐꯝꯂꯕ ꯃꯇꯨꯡ COPIPAL-ꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯦꯄ꯭ꯔꯤꯜ 5ꯗ ꯀꯣꯟꯁꯥꯔꯥꯝ ꯈꯨꯜꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ COPIPAL-ꯅ ꯂꯧꯏ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯈꯣꯡꯒꯥꯎꯅꯕ ꯑꯃꯗꯤ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯄ ꯃꯔꯝꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯏꯟꯄꯨꯏ, ꯂꯤꯌꯥꯡꯃꯥꯏ, ꯔꯣꯡꯃꯩ ꯑꯃꯗꯤ ꯖꯦꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯖꯨꯟ 2ꯗꯒꯤ ꯀꯨꯀꯤꯁꯤꯡ ꯆꯪꯂꯛꯄꯗ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤ COPIPAL-ꯒ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯈꯥꯗ ꯂꯩꯔꯤꯕ Committee on Protection of Indigenous Peoples' Ancestral Land (COPIPAL)ꯅ ꯂꯥꯎꯊꯣꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ (RNCM)ꯅꯁꯨ RNCN-ꯒꯤ ꯐ꯭ꯔꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯣꯡꯒ꯭ꯔꯤꯌꯥꯟꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛꯅ ꯆꯠꯅꯕ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ COPIPAL-ꯅ ꯖꯨꯟ 2ꯗꯒꯤ ꯀꯨꯀꯤꯁꯤꯡ ꯖꯦꯂꯤꯌꯥꯡꯔꯣꯡ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯍꯟꯕ ꯊꯤꯡꯈꯤꯕ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯅꯕ RNCM-ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯥꯏꯂꯥꯟꯆꯨꯡ ꯀꯥꯃꯩꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯦꯜꯐ-ꯁ꯭ꯇꯥꯏꯜ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯗꯔ ꯍꯤꯜ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯏꯔꯪ ꯄꯥꯔꯠ 1 ꯑꯃꯁꯨꯡ ꯄꯥꯔꯠ 2ꯗ ꯂꯩꯕ ꯒꯣꯔꯈꯥ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯧꯈꯠꯈꯤꯕ ꯑꯗꯨꯕꯨ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ CH ꯋꯤꯁꯥꯕꯣꯡꯅ ꯉꯁꯤ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯁꯗꯔ ꯍꯤꯜ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯝꯗ ꯂꯩꯃꯤꯟꯅꯔꯛꯂꯕ ꯒꯣꯔꯈꯥꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯥꯡꯖꯧꯅꯅ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥꯁꯤꯡꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯝꯗꯅ ꯀꯧꯈꯠꯄ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯏꯝꯐꯥꯜ ꯇꯥꯃꯩ ꯔꯣꯗꯇ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟꯗꯒꯤ ꯇꯥꯃꯩ ꯁꯕ ꯗꯤꯕꯤꯖꯟ ꯐꯥꯎꯕꯒꯤ ꯂꯝ ꯑꯁꯤ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯗꯔ ꯍꯤꯜ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯈꯠꯅꯕ ꯍꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯏꯊꯥꯏ ꯗꯥꯝꯒꯤ ꯒꯦꯠꯁꯤꯡ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯆꯦꯟꯊꯔꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯏꯊꯥꯏ ꯗꯥꯝꯒꯤ ꯒꯦꯠ 5ꯃꯛ ꯏꯁꯤꯡ ꯄꯥꯊꯣꯛꯂꯒ ꯆꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯗꯥꯝꯒꯤ ꯒꯦꯠ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 18ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯔꯝꯕ ꯕꯔꯦꯖꯀꯤ ꯂꯦꯚꯦꯜ ꯑꯁꯤ ꯃꯤꯇꯔ 868.30ꯅꯤ꯫ ꯗꯥꯝꯒꯤ ꯒꯦꯠ 5ꯃꯛ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯆꯦꯟꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 868.53 ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯄꯨꯡ 49 ꯑꯁꯤꯗ ꯏꯃꯥꯏ ꯑꯀꯥ ꯑꯀꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯗꯥꯝꯒꯤ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯞꯁꯇ꯭ꯔꯤꯝꯗ ꯂꯩꯕ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡ, ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯐꯥꯔꯝꯒꯤ ꯔꯤꯡꯕꯟ ꯀꯥꯏꯕꯅꯆꯤꯡꯕ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫
ꯀꯔꯤꯒꯨꯝꯕ ꯆꯛꯄꯤ ꯇꯨꯔꯦꯜꯅ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯏꯁꯤꯡ ꯃꯧꯈꯠꯂꯛꯇꯨꯅ ꯗꯥꯝꯒꯤ ꯏꯁꯤꯡ ꯊꯥꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯗꯕꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯗꯥꯝꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯍꯧꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕ पुखाव दोलाइथाबी दामगी गेट तरुकमक इसिंग पाथोक्तुना चेलकपदगी गेट तरुककी मनुंगदा गेट नंबर 1 गी सटर खरा चिंखतुना इरिल तुरेल लोमदा इसिंग थारी अदुमोइनमक गेट तरुकमक इसिंग पाथोक्तुना चेनबगी फिबमदा लैरी अमरोमदा दोलाइथाबी दामना थिंगतपदगी इसिंग इमाई वांखतलबा मतमदा लौबु कया इसिंग थुंबगी फिबमदा लैरकपा याना लैरी हाइरी State asida ngasisu paksana nong chukhi Meteorological Center Imphal dagi phangba data gi matung ina ngasigi oina ayuk pung nipan makhai taba fawda oikhiba nongjugi chang asi Meteorological Center Imphal gi point sing laidiba Imphal airport ta kuntra taruk da speak manga moirangi automatic raingot station da millimeter kuntra nipan moregi automatic weather station da Chamasupna ani 10.3 millimeter. Chandel gi automatic weather station da millimeter humfudra taruk. Yaralpat ki automatic station da millimeter kuntramari 10 manga. Sainik school gi automatic rain gauge station da millimeter kuntramanga. Lamsang gi automatic rain gauge station da millimeter kunmapan. Thobal gi automatic weather station da millimeter. Nifutare 10 manga. Lilong gi automatic rain gauge station da millimeter nifunithoi 10 manga amasung Jirbangi automatic weather station da millimeter kuntaruk 10 manga oikhi hairi State asida lairiba tribal miyamna thengnariba khudong chadaba singi matangda Tribal Youth Council Manipur TYCM na mari leinaba department ki makok thongba singa unaduna khanakre TYCM na thadorakhiba cherol amagi matung inna ngarang nungthil TYCM ki mihut singa tribal gi mari leinaba department ki makok thongba singa unaduna wari sanabadu the state asida lairiba tribal miyamna hiram kayada thengnariba khudong chadaba sing kokhanbaga loinana chawkhat thaurangi paikhatliba thabak sing hena khumang chawsil hanaba wafam sing pukhatuna khanaki hairi Paugi marak thana temba break amatang lominasi Khanghanjaba Ramji Kabuikhul Imphal na sinduna pangthokani tawramba Vampar Hausi Dro yaithoktuna lakibadu lakliba tang 38 thangja numit ki numidang pung 9 tabada khullasida pangthoklagani ticket lobi ki ba amasung lawdriba singna su lobiduna miyamna Vampar Hausi asida saruk yabiu amadi thamjariba pricing asigi mapu oibiu Hausi asida special pork dinner pack su thamjari Khanghanjariba Ramji Kabuikhul gi khulakpa amasung secretary Breki matungda mayam muka hanna taramna okchari Mai paklaba MAA MBA gi cyclist sing hanagi chief minister N Viren gi luang sangbam da laiba yumda unaduna pukning thawatkhre Manipur gi cyclist sing asi handak man elite XCO da gold lawrakpa ukhrul dagi Kharik Singh Adonis Tangpu men under 23 XCO da silver lawrakraba Thotmachan Awungsi amadi men elite XCO da bronze lawraklaba ningthaukhongdagi khundrakpam Ronel Singna Manipur gi mai purakpa ngamkhibani hairi ngasi N Viren gi social media Facebook account ta thagalakhiba post amada cyclist singna lawrakhiba trophy sing puraktuna mahakawari sanakhi loinana cyclist sing asina Manipur asi masak takpa ngamlaklibasi Manipur macha ama oina thaksi khasi byabar laibaga loinana asengba hotna jamana ngamlibani asigumba hotna basina tungkoina mai pakpa kaya purakpa oirasanu loinana MAA MBA gi team pumna makpu N Viren na thagatpa amadi ikai khumnaba uttuna pukning thogatkhi Valley Tampina first Tampi Village Area Wise Volleyball League 2025 ki nupi amasung nupagi champion oire tha asigi haukiba tang 13 Tampi Village Authority na sinduna pangthokliba league asigi nupagi final da
Valley Tampina Tampi Rising Star bu set ahum anida thoiduna champion oiki aduga nupigi final dana Valley Tampina Upper Tampi bu set ani amada thoiduna champion oikibani. SR Kasingni na women best player, DY Kizila na best setter, HI Benning na nupagi best player, WNG Wangdam na best spiker gimana sing pangki, Upper Tampi na best women team amasung Upper Tampi na best men's team gi manaf sing pangki. Legacy da nupagi team taret amasung nupigi team marina sarukyaki. Aroibada maroiba pausing amuka na pizari. Lakliba June anidagi Jeliangrong na taba mafam singda kuki changlakpa tinglagani haina Committee on Protection of Indigenous People Ancestral Land Kopipal na lautukhe. Masung Nong lepta na chuba na turelgi may wangkhalakpadagi ithai dangi gate sing isin pathok na chen thare dolai thabi dam su pathok na chen bahau. Mata asida bulletin na siloi sinjare Manipur miyamgi punsida khwaidagi hena maru oiba state asigi leba asigi amadi malemgi e pausingi damak Sktv'S News po miteng tadon na leibiyo losilakpada punam po kahna khurumjari.